Pangthokadouriba August 9 da World Indigenous Day hogi City Convention Center mani Imphal da tawdoriba sida Indigenous people leiminariba punamakna saruk yabiu loina masida lakpiu haibase ekoina ngasi sigi ichino media gi through digi media gi tarap digi ekoina mayambu khanghanjari aduna Manipur da lairiba Indigenous people haibasida ekoi karimata controversial leite leiningai su leite masi Indigenous community mayamgi platform amakak United Nations na madugi sinbi kiba guideline gi matungina ekoi Indigenous people mayam all the way gera India the way gera everywhere the way gera Indigenous people community haiba makai se chamina bayaba gi platform amakak ekoi sinjabal tanjabani sinjabani aduna Indigenous people forum Manipur haise particular tribe community amagi khakta nate adubu Indigenous people makai community makai gi tamak adugumba oijaba ekoi platform amani aduna masida ekoi particular amagi natabanena ekoi da karimata issue leite aduga atotopo issue madu mada mayam leirasu Indigenous people forum Manipur gi chapter ama oina leibasidadi lairiba magi toan toan ba issue punamak do ekoi gadi mari leinade haibasisu prajada ekoina sengna khanghanbasini akhoi Indigenous people mayamgi right aduga Indigenous people amagi identity punamak ado international level da demonstrate tawba yawningai akhoi Indigenous people gi issue mayam grievances mayam ase international level da yawningai akhoi hona jaba sinjabani